Kurumzari, ISTV Pau Meeting Tabiri Basing Butaram Oktari, Ahan Batamaroi Babao, India gi sel Thadari Basingna, India Kaktanatana, Myanmar the Sel Thada Binaba, Manipur Chief Minister na Business Conclave Nipamda Apple Tokre, Maira Pai begin Numit Pangtokre, Numidang the Rally Chatkre, Amasung, Koilas Thaba Loikiba, Thamanga Padruba National Highway Kuntra, the Red Kilambi Kaiba Horakle. Hosipau Sandong Pizari. Nominini Jarthagadaba Result Investment Amasung Business Conclave Ngasidagi Myanmar gi Saigang Reason gi Konung Moniwada Hokre Mipamasida Manipur gi Chief Minister Okram Ibobina India gi Paisa Thada Ribasingna India Khaktagi Khanbagi Mathakta Myanmar gi su Khanduna Leibag Ani Asi Punna Hingminanaba Apil Tokre Manipur Information Center dagi Phangba Pauda Mipamasi Yaunana Bagidama Chief Minister Naluchingba Manipur gi Minister Ahum Yauna Mioi Nipu Hena Ngarang Numidang Moniwada Thungkibani. Conclave asi Saigang Reason Government Union of Myanmar, Federation of Chamber of Commerce and Industry Amasung India Chamber of Commerce Nasinbani. Conclave asi Hudoctringegi Mangoinana Chief Minister Okram Ibobi Amasung Saigang Reason gi Chief Minister Uthar Aina Punna Myanmar India Trade Fair Suhangdoki. Chief Minister Namakha Taraduna Imphal Airport asi July Thadagi International Airport Olagani Masida Imphal Moniwa Imphal Mandle Imphal Yangon Amasung Imphal Kalinio flight lehanduna tourism Saukhat Hananaba Lalolitik Amasung Sel Thadaba Hengat Hananaba Wafam Pukhatki. Chief Minister na Imphal Mandle Marakta Bus chain bana Lebak Anigi Marakta Sel Thum Lalol Itik Amadi Tourism Saukhat Kani Haibagi Wafam Pukhat Laduna Myanmar Authority da Athuba Matamda Bus Asi chain ba Yahanbina ba Taksan Ke Saigang Amasung Manipur gi Marakta Mahimasing Culture Amasung Sana Khonabagi Access Taunanaba Wafam Pukhat Pagaloinana Manipur da Technical Study Yauna National Sports Academy da Myanmar gi Sanaroi Sing Lainanaba Baton Tauke Leibag Anigi Ngam Khaida Lainari Basingna Mamangai dagi Hauna Tangai Padaba Potlam Kaya Yenaduna Lakli Formal Oiba Boarded Rate Asi Listing Amagachamapan Marfutra Mangada Lakibani Haujik Lalol Itik Asida Potlam Humbuni Thoi Kak Ayaba Piri Adubu Banki Kudong Cha Balaitabana Maram Oiduna Normal Oiba Lalolitik Haubangamdri Border ani asigi ngamkhaida banki mapangal kalhan badarkar oiri Chief Minister na Myanmar dagi leitengi nung koila amasung hawai sing more phaudna pusilakpa yanabagi wafam pukhatki Saigang Reason dagi industry sizinanaba tik usu pusinba yanabagi wafam supukhatki Manipur Sarkar na timber park ki damak lam acre chamnga thorang tawduna leire masina leibak anigi sel thumgi phibam phagat hanbagaloinana miyoi kayada thabak pibangamgani lambi makhada Myanmar chatpa yanabagi damak visa gi khudong chabagi matangda balladuna Chief Minister na Myanmar gi visa office ama Imphal da hongdokpina bawa fam pukhatki madugi damak sarkar na darkar oiba mafam pigani haiki Jahi Khudingi November Thada Sarkar na Sinduna Pangthokliba Sangai Festival da Myanmar gi khutsa hebagi pothok amadi nat ki oiba jagoi isai kaya loinaduna yaw pinaba pukning tingsanki Ana layengi matang dasu palladuna Chief Minister na Manipur da Sarkar amadi private hospital singda awang bathaki ana layengi khudong chaba phangle Myanmar gi mioi kaya su layeng naba Imphal da laknare Bharat Sarkar na anaba layeng ba lakpa singidamak moreda visa on arrival spinanaba khanari khudong chaba asi leirabadi Myanmar macha sing Manipur da layeng ba lakpada khudong chargani haiki Tara mangarak suba maira paibi numit ngasi observation committee na sinduna khrai salanthong da leiba tharo devi lampak ta pangthokre thoramadu da Irabot Foundation gi president TH Iboyaima Poirei Leimarol Mera Paibi Manipur gi President Longjam Memchaubi Professor Khetri Bimola Devi Amadi Mera Paibi Welfare Association Kangleipa ki President Pebam Ibem Nungsina Thauram gi maru eba mioi sing oina sarukya ki Thauram du da tinkiba miyamna leikidraba Mera Paibi singi mafamda ikai khumnaba uttuna leisukatki tongan mamafamdagi lakba mioi sing amadi CSO Luchingba sing Nawangangki Sarukya Kiba Dr. Arambam Lokendrona Mera Paibi Singna Manipur da Laurkliba Thaudang Singbu Nawhongnaning Singki
loinana hauzik mak Manipur asi thugaina bagi damak manung amasung mapalgi safu kayana akan bachaitheng piriba asidagi checksin ba mathau tai Nagagi political dialogue ki manungda yawa wafam kaya miyam da sandokna khanghanba galoinana Manipur gi issue asi UN gi thakta pukhatuna achauba iho ama sagatpa matam oire haiki social activist Dhanavir Laistramna Maira Paibi Singna Maira Paibi ama oibagi chapchaba thabak adu tawhaningi malemgi oina hojik chatnariba anauba iho asigi mahutta Manipurda oiriba phibam asidi ari anau animak totsin nabagi mawangni haibaga loinana miyamna lawgadaba thawdangi matangda sandokna haiki hawriba iho mayamsingse amatta phangdaba aduga hojik anauba jisu lamjilakpa aduna kariyani pumto tosanaraga hingjangji mathen mari manga du sakta pulap aijellaga tosallaga angaubuna sak sabagi mawongda mau khangdana sathariba ihogi train amane kois Tara mangarak suba Maira Paibi numit ki thauram singjamai tu lilong Maira Paibi apun balup na sindana pangthokhi thauram da saruk yakiba singna Manipur imagi ningthiraba saktambu kaihandana ngakpa ngamnanaba Maira Paibi singi asengba saktam sagatminarasi haiba wafam phongdokna ki hairi numit asiga mari leinana working group of Maira Paibi movement Manipur na sindana state asigi kachin koya sin bathungna numidangi matamda Maira rally chatkhiba amadi thauram pangthokhiba maphamsing adugi manungda more amasung jiribam na chingba maphamsing su yauki Manipur gi yamna maru oiba lambi ama oiriba national highway 37 gi manung chaliba wahingbam lekai dagina Oriental College Gate phawbagi kilometer mari rom sangba lambi asi PWD na Chief Minister Ibobina pankhiba mamangi sarkar gi matam dagi semba horakhibani matam kaya lambi asi semba loishin bidabadagi maikai adom da leiriba club sangstan kayana ban yauna lambi thingbagi thabak chathakraba matungda mamangi chahi Lisingani tarani thoigi aroiba saruktagi hauna lambi asigi mafam kayada koilas matek thaduna lakhibani hojik phawba lambi asi mapung phana koilas thaba loidri thamarigi mamangdagi koilas thaba loikraba saruk kharada lambi mayaida kaiba yaurakpadagi amuk hana semjinanaba thabak paikhatba horakli mapung phana koilas thaba phawba loidriba asida nauna lambi amuk Kairakpa haibasi thabak tawriba singna quality control tawdre haibasi mayek singna takle haina lamdam adongi praja singna pendaba phongdokna rakle numit kharani gi mamang da su tera lukram leraki mayada thaba loikibita ngairiba koilas sing kairakpadagi nauna amuk semjin khiba lekhrabani koilas kairaktuna lambi gi phibam da ka hena sokchin ba yaure haina ISTV news na paw sandokhraba matungda mathangi numitta works minister Dr Ratan Kumar yauna Mari Lainaba official amadi contractor na chatuna yingsin khrabani asigumba quality control tawdabagi thabak khutsu asi matungda tawdanaba minister na Mari Lainaba singda khanghanba wafam laikhrabasu numit nini rongi mamangdagi amukhana sagolban thangjam leirak mayada koilas kairaktuna miyamna chathok chasin tawbada khudong chadaba asi mayokna rakhibani Pauna Bazar da leba fooding lodging yauba Star Hotel da uniform set laga natai chada mamong da leramba mahiroi mari desam na pharaga imung manung da khutsin nakre ngasi mahiroi loop asina Pauna Bazar gi mafam kharada mahiroi sing school uniform set laga fooding lodging yauba hotel kharada changkhre haiba pau phangbadagi thiba humbagi thabak adu chathabada mahiroi nupi macha ani amasung nupa macha ani punna mari lerambani desam gi Thomi Singna Star Hotel Thugaibaga loinana matam chuppagi oina thingzinkre tungda Desamgi head office ta pangthokpa paugi mifam amada President Wangmayum Islauddin na class 12 tamliba mahiroi nupa macha ani amasung nupi macha ani asigi imung manung sing kauduna sinakre mahiroi singna uniform set laga restaurant amasung hotel singda thorakliba asi school authority singna su yengsin bagaloinana mama mapa singna su macha sing school kakre haiduna su kupna yengsin biu hotel tawriba singna su mahiroi sing changhan biganu mahiroi loop asina Manipur da leiriba restaurant tawriba singi mathakta yengsil lagani masida miyang namating pangbiu haiki This setpa mahiroi singbu fooding lodging hotel jinda changhanduna makhataba suguma natabali chachalan lamba thengna taragadi Masida desamna kan baming sangani makhatana susumba type si makhatana chataduna si thina bon ngani to makhatana hojiki star hotel si
ꯑꯩꯈꯣꯏ ꯗꯁꯥꯝꯗ ꯑꯊꯤꯡꯕ ꯊꯝꯃꯦ ꯃꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯃ ꯊꯝꯖꯔꯤ ꯍꯨꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯝꯗꯨꯂꯣꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯝꯗꯨꯂꯣꯡ ꯈꯨꯜ ꯃꯅꯨꯡꯗ ꯍꯨꯏ ꯊꯥꯗꯣꯛꯇꯅꯕ ꯅꯝꯗꯨꯂꯣꯡꯒꯤ ꯈꯨꯂꯥꯛꯄꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯊꯥ ꯇꯔꯨꯛꯀꯤ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ A.K. ꯃꯤꯔꯥꯕꯥꯏꯅ ꯁꯦꯋꯤꯡ ꯃꯦꯁꯤꯟ ꯌꯦꯟꯊꯣꯛꯈ꯭ꯔꯦ ट्रेनिंग लोइसिनबगी थौरम अदुदा सोशल वेलफेयर की प्रिंसिपल सेक्रेटरी वरुण मित्रा जॉइंट सेक्रेटरी H रूपचंद्र अमदी डायरेक्टर TH चित्रासु थौरम मपुसिंगोइना सरुक याखि थौरमगा मरी लेनना डायरेक्टर चित्राना ट्रेनिंग असिदा ज्ञान सिंह सिजनरगा इसाना इरोम लेपचबा अमदी इमुंग मुनुंगी सेंथोक लंबीदा मतेंग पांगननबु होटनबियु वाखल मानबा मियोय कया पुनसिलगा सेल्फ हेल्प ग्रुप सेमदुना गवर्नमेंटगी लौबा याबा सेंथंग लौबियु हाइखि S. Rupachandrana Sel Tungi Pibam Swataraba Muising Vocational Training Sing Sarukia Biduna Kanaba Lobiyu Isana Isa Tabak Pijaduna Sentok Marang Kaiba State Ama Ohelasi Haike Minister Mirabaina Tongan Tonganba District Sing the Gilakba Trainee Sing da Saving Machine Kutsinake Thauranga Mari Lenana A.K. Mirabaina District Taruk Tagilakba Trainee Singna Nungsi Chanana Sarukia Minaba Si Bukning Togat Ningaini Ngai Haki Matam Lenbagi Mawangda Training Sarukiaba Kanade Trainee Singna Masagi Senthok Lambi Pagat Handuna State ki Economy Pagat Hanbada Mateng Pangba Mathautai Haike Mahana Makhatana Handa Class 12 ki exam da Wangangba Amasung Tabagi Sakti Watlabi Disease School gi Mahairoi Juliana Chauna Mai Paglakpa Asi Nungaiba Poi Mahak Masagi Maikadagi Atuba Matamda Mateng Pangani Amadi Department ki Maikadagi Su Pangbayaba Mateng Pangana Bohonari Haike Loinana Atuba Matamda Disabled Singi Commissioner Ama Haplagani Department na Paikhatlakpa Program Singda Miyamna Mateng Pangbiyu Haina Apil Tauki Aikoi lariba samasasna leminariba aikoi macheli marata khena baletana aikoi khutbu hodarba mai pa I haibase isanu pinanga sidi aikoi miyamda aikoi chakta ko se masima yena nuaizabani aduna maram wararaga social welfare department ki makhada chalariba tongan ba scheme amadi program mayam singse hajana well aikoi establish tawduna laibase khena mapangan da thalanba khena aikoi matang cha chanaba adugumlaba machak hapsale haraga adugumlaba chaasing asina tungi future da afaba nagrik amamam moibo namnabagi damakta koikada honari Chatkibatang Mangada Satisgarh da Chatkiba Parivatan Jatra Chatlingaida Satisgarh Congress Committee ki President Nandakumar Patil Amadi Mahaki Machanupa Dinesh Patil Amasung MLA Mahendra Karma Yauna Congress Worker Taramanga Hatkibat Thawongbu Manipur Pradesh Youth Congress Committee na condemn tawba phongdokre hairi School gi award apatan bagi khongjangda police na nongmai kapadagi lekhidraba mahiroi Ibohal Khelen Amasung Sarat Puning Singduna tahi khudingi pangthokpa mahiroi singi hakkanba numit ngasi Moirang Multipurpose Higher Secondary School the Pangthokre Thoram the Saruk Yakiba Singna School Asidaleba Mahiroi Ohungi Ningsingi Kubamda Laisu Katanoi Kai Kumnaba Utki Ningsing Numit Asida Amsugi President TH Nares Amsu District Committee Bisnupurgi President Salam Open Amasung School gi Principal S Kumarna Thoram Mapusing Oina Saruk Yaki Englising amaga chamapan humbudra humdoigi megi tang kunnipanda mahiroi ahum hat kiba thokdok adubu thauram da saruk yakiba singna nahongna ningsingduna akanba mawangda condemn tawki MSU ki President Naresna Sarkar asina lairaba mahiroi amasung parikhyada fail oiraba mahiroi singi phagatnaba khanbide haike America say Sagang High School Churachandpur gi mahiroi nupi macha ani mayumdagi thokibadagi hanjilaktabadagi Masigi Matangda ngasi Masuna Sinduna Manipur Press Club da Paugi Mifam Pangthokre Paugi Mifamada Masugi President Sailes Angomna Phongdokibada Peace Grace Academy Hyanglamgi Mahiroi Nupi Macha Ani Mangkibagi Jarang Naringai Cherakta Kumbi
laingobidagi nupi macha ani amuk mangkiba haibasi laibak thibani makoi ani chahi nauribi nupi macha ngaktani kanagomba lal holup singna makoi bu phajin ba yaurabadi imung manungi awaba yengbiduna tek takaidana thadok pirau loinana hiram sigi matangda jun gi tang tarahumdoi da miyam gi oiba rally amaso chatkani phongdokhi mamang chahigi mars kunithoi da umorokyon binupi amabu miyoi marina ijat manghan khi haiba thongdoka mari lenana session judge manipur west as imochagi court ta chatharakhi ba hearing nga solution kre case asiga mari lenana thizilliba io na sakhi marfutra gi ming thagalakhi adubu court na yengsilaba matungda kun manga khangatuna jawan lokhi case asida chenari ba ch ibomcha s bijen khs kennedy amadi l Rosit judicial custody da lai rakhibani sarkar gi maikai lepliba director prosecution NG Tes Kumar na case asigi matangda sarkar gi maikai ningthina praman piraba medical report atai matik jaba praman kaya court ta thamduna mara leibasing dandi pinana bo honari haibaga loinana case asigi rai jun tarani thoida lauk thoklaba yai haiki sakhi amne yaudagasu ref victim adu khaki statement joban dunabu yamna chumna khongdogadi sakhi yamna yaudragasu dandi pibe yai aiba supreme court ki ruling khada base aru ma phongra submit tawjarami adu rape case ki damakadi akogi contradiction akogi ashoiba masa masu yaudu bogda madu yam kanna madu khalloi dabani maruena mana piriba joban dun maruwe aiduna adu laiba hanki yamna aina haijening bamana yam thuna loisangada kesi tha ani humda loisangada punna sakhi 90 witnesses thagalakpa charge ta adu 90 witnesses thagalakpani na achu yam sakhi 90 witnesses si low leragadi chahi mari manga changadamina kuina masidagi punna maru oiba sakhi kulhumde mari dang hangatnabo honnabada masi matam khara changibani Jun thada pangthokadoriba assembly session da cooperative sector chawkhat hananaba bill manga puthoktuna semdoknaba honari haina cooperation amasung social welfare minister AK Mirabai na phongdokre registrar of cooperative societies Manipur na sinduna society asigi complex da nominee chupna pangthokadoriba cooperative sector chawkhat hananaba workshop hodokpagi thoramda wafamasi mahak na phongdokhibani thoramda commissioner cooperation K Moses Chalai registrar Thaithulung Panmai Amadi MSCU gi president L Tol Pisaksu thoram mapusing oina sarukyakhi minister Mirabai na makhatana Manipur asi chawkhatpagi lamzel da khumang chawsanba state ama oirabanina official singna masa masagi wakhal thadoktuna hena phaba Manipur state ama oihanana ba hotnaminasi masida registrar society singi achauba daitalai phongdokhi Manipura anawa ek asina olaklaba matungdadi cooperative sector da nahan makai ekoina tawramliba arando kaya sinado tawba yararoi haibase masigi ek sigi manukonda dorba billasida manak ma ek chena lana idana leraba port amane aduna maram wai haraga aina nasi masi ekoi ek asi pa order bonabada angamba thakta ekoi kona rada chu ek panna su sem sano mariba ekoi ek asu kutta paina seasonariba official amadi society gi members singna bhakta jiba makai di ekoi kedawu su cooperative movement se ekoi manjin thaba chakko nam giroi Imphal West Commando nangarang Rimstagi KYKL gi active member ama phare haina Imphal West ki SP na cherol thadorakli pharabamyoi aduna lehau rungbam Sarat Chandra Elias Ibungo Chauba chahi kuntraga manga apokba laikhidraba ibohal top awang lekai dagini hairi Haira amadi manamasing karam na liraga thamgadage haibagi matangda numit tarit nigi oiba entrepreneurship skill development program ama ngasi Kurai Kongpal da Leiba Netaji Memorial Club ki sanglen dalushin kre Khagokpam Foods na Manipur Industry Development Council ga khutsam naduna Department of Commerce and Industry gi mityang makhada pangthokpa training program lushin bagi thoram aduda Electricity Department ki SEKH Khamba MIDC gi chairman P Loken Amadi Food Technology gi samungona thoram pusingoina sarukyakhi trainee kun romna sarukya ba thoram loishinbagi thoram dawa ngangki basingna
हौजकी मतम असी सरकार की थबक खक्ता तानादुना लेबगी मतम ओइद्रे इसाना इसाबु थबक पिजदुना सेंथोक लंबी लेनना अमदी पत्तुना लेगदबा मना मसिंग कया लीदुना थंबा हाइबसी स्टेट की इकोनॉमी दसु मतेंग ओइगनी हाइखे खागोकफम फूड्स की प्रोपाइटर KH बिनाना नुपी सिंह युमद फमदुना लेथोकपगी मुहुत्ता मसाना मसाबु थबक पिजदुना सेंथोक लंबी लेहनना बोहना रसी हाइखे चीफ गेस्ट ओइकिबा HA खंबना असिगुंबा ट्रेनिंग असी तोइना पांगथोकपा मथौ ताई मसिना नुपी सिंहदा कानाबा कया पीबा ngamgani लोइनाना सेंथोक लंबी सेमजबदा मतेंग ओइगनी लमदम सिदा फंगलिबा मना मसिंग अमदी हैरा लीदुना कानानबा लंबीदा पुरकना बोहनबा हाइबसी अफबा खोंथांग हमनी हाइखे अफब चिंजाक वरगदी मिगदी मुतानानि तेनान पतागदी मसिंग एन दुमाना आदि सिंगबा साजरिबा सिंगबा पुथोचरिबा कोई ट्रेनिंग कामुसिन नमस्ता कदी मखंत होइसु मनिटरी बेनिफिट ओरसु नत्रगी साना सुजुरुबगी सेटिस्फाई होइबा निंगबु तो बायतो ओरकनी अखोगी सामसागी वाफमदा नतना इसाना थबा म तौथना अदे मत महन मोता अखोगी सिगुंबा वा कल्चर लेदना थबक से सुरगा अखोगी अत महन कोई मोता सिगुंबा मखन मखन वारेन थोरे ngang नै सब सिगुंबा पुथोक्तना अबगा भाई चाबा याबा अफबा क्वालिटी होइबा प्रोडक्ट्स अदु मत क्वांटिटी समाय तौतना मा पुथो अगदी मसिगे अखोगी नसिगी तौरिबा प्रोग्राम से मसि मही याले न लोबिया ट्रेनिंग द सरुक याखिबा सिंगदा थौरम अपु सिंगना सर्टिफिकेट यंथोखे ngarang numidang pung 10 makhairom taba aduwaida yairipo police station gi manung chanba bongpal khulda hojik India government amadi Manipur government ka suspension of operation tauduna santi gi wari sanariba KNFP ga loop asidagi machet takiba KNFN ga nongmai kapna badamioi ama asogapan nangkhre hairi पुलिस रगी फंगबा पाउदा थौदोक अदुदा सोक्लबा मियोय अदुदी दौथांग किपगेन चही कुंथ्रानी महा खुल अदुदा नौना नुपी लौदुना होंगलकपनी हाइरि ngasi ayuk pung mari makhai aduai phawba nakal anina khuthoknaki mafam adudagi phangba pauda KNFN gi kadar tara manga rom hanana khul aduda nongmanini gi mamangdagi lei hairi ngarang asi KNFP gi khutlai paiba miyoy sing khul aduda lakpadagi nakal ani khuthoknaki bani nakal ani gi khuthoknaba asida khul gi san amasung ok kharasu sire hairi ado ngarang nong se todo thok kharabne na ko nupi angang atum basleitre jaba to busu nongaitre nongme makhone karine to boduda amna nongaitre ado budi jarbadi sigum basidi angang sing kana or basu kunsin sibirga sigum batodok sa mo hana thokta nangai sidi angang sing nasu tobi dabana di koina pa me habisi adum haijane शास्त्रीय संगीत के लमदा मणिपुर की सकनाई रब कलाकार अमदी SSBD गवर्नमेंट म्यूजिक कॉलेज की तबला सब्जेक्ट की सीनियर लेक्चर ओरंबा हंजबम सनातोंबा सरमना ब्रह्मपुर नहाबम बामुन लेकाइद लेबा मसागी मयुमदा लेखिदबदा ललित कला संगमना अवाबा फोंदोरखली ओसेमना सिंधुना पांगथोखिबा स्पोर्ट एसे कंपटीशन की फल लाउथोखरे मणिपुरी सेक्शन द स्टैंडर्ड रॉबर्ट हायर सेकेंडरी स्कूल की सोनिका सापम अमदी इंग्लिश सेक्शन द रॉयल एकेडमी ऑफ एडवांस लर्निंग की महाइरोई एलांगबम सिटल जितना अहानबा पोजीशन सिंह फंखरे हाइरी लमदम सिदगी मयाई काबा चिंजाक मरु फंगना मुथतनबा पांदमदा कादाना सिंधुना मियांगी खननैनबा मिफम लेप्तना पांगथोकपगी सरुकमा ओइना ngarang leimaram waroiching maira paibiga khut samnaduna mifam pangthokre mifam aduda kada mayai loishangi maroiba thomi sing amadi lamdamdugi maira paibi luching bising chu sarukya khe tongda moirangthem mema huidrom santibala amadi laichom bam inauna president vice president amadi secretary general oiba kadagi unit ama hangdokre hairi chahi marfurom surabi ahal nupi ama lamhangna duna chatlambadagi phurailatpam sarat koba takhelaikai dagi mioi asina thengnabadagi sarmila kanba lupta sinakre takhelaikai mera paibi imai ben sing yauna nupi adu sarmila kanba lupta khutsinaraba matungda nupi aduna phongdorakpada mahaki maming anaubam ningol streamayum ongbi dasumati mapuroiba ibochawba kawi yaurabung khunaudagini mahak mapuroibana ot neibadagi yum thadoktuna tongan mafamda leirakhibani hairi
Hiram Sigamari Lenana Sakalgi co convener Momona Nupi bu ot nebugi thawong asitaray na lokpam thokte masi nupi khunai busingna bani mari mata sing sanglen da laktuna bhap tamina na ba paw khanghan khre hairi magi mari mata amana numi mari mangani mana makhongna satana kaino na thidana lakpa matam da isa jina thengaru basira malai bukaba amane ba among da hairogadi adubu mari mata ama laina magi mari makhong se khangaga da aseng bang ay khangaga da ko sila thangge Lisingani the India Pumbagi radio drama ai basingi athoi ahen tanabada ahan ba mana phangkraba MD Rahis Uddin Sheikh na iba khongu nangi basi koba drama adu lairik oina nam thoktuna phongbagi thauram ama Manipur Press Club ta pangthokre Writers Union Manipur na sindna pangthoki ba thauram aduda nonglik na chotlaba maithong koba atopa lairik ama su phongkhe Thauramduda Art and Culture ki Commissioner R.K. Nimai, Doordarshan Kendra Imphal ki Retired Director S. Indrakumar, Writers Union Manipur ki President M.D. Abdur Rahman Nachingba Mioy Singh Sarukyakhi. Lairigasi ki matangda Aiba Rahis Uddin Sheikh na wafam kaya phongdokhe. Achumba toba mapa ama officer ama masina kanai phoba ma achumba toge hai matum da mana ek pok chaba macha si masi sahi hen hidaro phau sleda mana thabak hapagi taja phanga phau da hapam da ba aduga lonana karigumba koi dain hanes da tonri ba mayam sleda lakhoi da karida si na ki ba yaw ba sing si lana report to godi sigra kanda amu hingalak targa di hingam targa di karmai toba hai sing si di matang da wakhan ji sagal ga dum phongunang gi basi si ibani basi sina support go mo ne aduga ani super drama koi non ga solve mai thong hai basina minorities singi da makta welfare scheme mayama koi kari hai gani yum saba gi ama magi mayam pakali ba sing si koi niyom lana sin na ga di kadai phauba koi le talara sinda awaba mayong han bage hai basigi matang da saga sar ga ibani Nagaland Board na loba class 10 gi parikya da makok tarakraba Helaluddin Sahabu ngasi phauba Manipur gi Chief Minister Education Minister amadi Minority Minister na thagat wahai ama phauba phongdorak tabada All Manipur Muslim Youth and Cultural Organization Amikona pendaba phongdorakli Organization asina thadorak pachirol da Prime Minister gi special package ki manungda nupa macha amasung nupi macha gi hostel taranipan sagani hairiba asida minority gi manung chaliba maitai pangal gi ama phauba yaudaba taraina lode hairi hauzik sanabagi pau amok lobirasi Sanabagi pauda Maharashtra gi Puneda ngasidagi June gi tang tara phauba chathagadoriba ahumlak suba hockey India Senior Man National Championship ta saruk yagadaba Manipur hockey team ngasi Khuman Lampak Hockey Stadium dagi IMC gi chairperson A Nimai Sarmana lam thakre punna miyoi kunithoina sabat team asigi coach na ibopisak aduga manager na Gyanendro Ningombam na oiri Sanaroi Singh Lamtha Dringegi Mangoi Nana A Nimai Sarmana Manipur Timna State Asigi Mingchat Puraknaba Thawai Yauna Sananaba Phongdok Pagaloinana Yai Pamangol Su PK Mai Pal Pavido Madugi Asada Nakoi Halpada Kubiam Nayun Lerunge Nakoi Nakoji Masana Sagi Talensung Puto Sin Naga Nakoi Nakoi Mayok Leriwa opponent team Singu might have been Nakoi Topi Silo Poisno and Solma Funda Aina. Manipur Veteran Football Association Asindana Palkang Jebung de Chathariba Taramangarak Suba Challenge Cup Veteran Football Tournament King Asisana Kiba Tournament Asigi Ahum Suba quarter final match star UBSA Lilong Chazingna TBRSA Malombo goal Amasinoda Maitiba Piduna semi final Chankre UBSA Lilong Chazingi Mai Pakpagi Amatangairaba goal adu match adugi minute Taranipan Changlakpa Matamda M Sagorna Chanduna Mai Pakibani match asida TRBSA Malom goal Amata Handok Pangam Kide Tournament asigi aroiba quarter final match star Flam Polo Ground na Basite Thangmaiban Bugol Ani Sinoda Mighty Bapiduna Flam su semi final Changbangam Kre Flam gi goal ani adu match adugi minute kun taret changlakpa matamda Dolampur na Chanki ani suba goal aduna match adugi minute Yankai Humdo changlakpada P Sunil na
penalty da chankhibani semi final match tha asigi kuntra dagi sanaragani Tasken da tha asigi kuntaret dagi kuntra mathoi phawa pangthokadoriba ahum suba international jet kundo championship da India gi mahut sinduna saruk yarugadabi yairipok Bisnu Nahadagi Moirang Them Sonia apokpa Jadu amadi championship asida India gi coach oigadaba Moirang Them Imochana IPR gi parliamentary secretary ke Meghachandra Namagi mayum da pangthokiba achamba thoram amada sel gi mateng piduna pukning thogatkre Taniquet Federation of India gi mityeng makhada West Bengal Taniquet Association nasinduna megi tang kuntra mathoidagi June gi tang ani phawba Kolkata da pangthokadoriba 19 suba is John Taniquet Championship da saruk yana basanaroi amadi official 13 ngasi West Bengal gi damak Manipur thadokre Ngarang ayuk pung nipan makhairom taba matam da Imphal West Commando amasung 13 suba Assam Rifles ki apun bakangbu amana prepa ki mioi ama kaibi taret khul thongkhong dagi pistol ga loinana phare hairi district asigi SP na thorak patrol amada pharaba mioi adudi khundrak pam thoiba chahinipu apokpa ibochau nongsum khamyan lok makhale kaidagini amaromda district asigi commando irilbung police amasung nipusuba Assam Rifles ki kangbu amana ngarang ayuk pripak ki mioi ani phare hairi phagalaba sing adudi MD Askar Ali chahi 18 apokpa Taif Ali More Ward number 5 Hojikna Lilong Tyrell Makhongda Leibani Hairi Mangoldagi demand letter ahum phangle Atopa amaduna Ningthauzam Indramani Chahi Niputaret apokpa Laikhidraba Ibohal Thangmaiban Yumnam Lekaidagini Hairi Havzik Aingasagi Paum Pizari ICAR Lamphel Patagi Phangba Paugi Matung Inangasiki Khwaidagi Saba degree Celsius Kuntaret Dasmik Taruk Khwaidagi Ingba degree Celsius Kunhumdoi Nungsita Yauba Ising Manilgi Chang Ayukta Chada Marfu Nungtildana Chada Humbudra Mari Nongjugi Chang Ahum Dasmik Mari Ni Loisalakpada Maroi Baba Umakan Pizari India gi sel thada ribasingna India khakta natana Myanmar da sel thada binaba Manipur gi chief minister na business conclave ni from the appeal tawkre Maira Paibi gi numit pangthokre numidang da rally chatkre amadi Koilas thaba loikhiba tha manga phadriba national highway kuntra 3 km kaiba horakle ngasi gi oinadi ISTV na sandokje baba matang asida loishinjare khurumjare